ख्वाइदगी थेंगनरीबा मोइरांग तुबम आइजबताई बया थांगा मति कुबी लालगा चलिब लंबीसी आई ngasi numit 15 gi manungda hubjaragani hairiba lambisi hek loisalakpada awat pa lambi singdusu adum haunaba sinjarage loina na aina thamjaningisi sai ali bungona thambigi bida sugdu ni tunapat tat satliba thong ama ugi sagado hodu aigi inaurupa honorable MLA na hayengdagi hauraga numit manganigi manungda loisinjarage hai ado maduda awana papudi mak aina mating pangjarani loina na sagi fabricated house solution dabagi manamdu I respected the scene report among us bibira o aina hanadagi haijagare report to phangakanda I honorable MLA tab about them jarage miyam unaba loina na oi khwaidagi nungai ba tawdu hai tare sayamba bobida su thambirabi idi peace is the only solution like shanti natana kaisu pai le idi ukhatna riba community ani asigi thajana da baduni sangba nuai trish safe zone haigadi maitaina taba jaga da ek sangba di kaisu kai de agba koi gisu koi zombie sing taba jaga da koi sangbu kaisu kai de hanjanari adu mapumoina chura chanpur more amadi impal gi very talerma uki sinau sing mayapsu hanjan dana lagi adu sasan lai bisi lag patara gadi akoi punne ye bata badi aduna ena thamjari si asai yamana haibi butumaina koi manipur si shanti poraktana ngai me aroi wangu sakatana manipur sakot pe aroi aduna wangu gi awar papudi mak ai mateng pang yausage haijara kana ai punam tagi ai losenjana bi ateng lojage suguluna patki tongsi ek sabal garapada na patki IDP singsi hanjan bai arani aina honorable MLA har paudami suguluna patki IDP singsi hek hanjan baga koi union government ke hoiba scheme ama leise hairiba lam hari lajen na duna leruba kundu sebat bagi tongan ba setang leise aduna uziki na patsiki deiba jaga sida labi semba school gumbal ermagadi school gumba semjan ba sing pandabgi samesya legana kamai piba haibadasu ai amuk anna lakshara kana amuk kana lakshara kana yengjan minasi haraga itenan dari punaw putagase भारत माता की भारत माता की मणिपुर इमाना श्री खेमसान जी ना मणिपुर के चीफ मिनिस्टर ना श्री युमनाम खेमसान ना श्री तोमब्रम रविंद्र ना भारत माता की केवल MLA ना प्रेजेंटेशन की तो ना MLA ना इकाई करना बहुत बेगनी Hangam mandal ge tim election bedana sai song matang thambamada phumdi sengdabasi asoba thanga gi issue am ore ai maru robinod angjabani phumdi si sengdaba kyam pirage sahi paramani hai ado ai dinga siga numitara aga bithoi katangaram gini CM oiba aduna tasengna aisi phumdi sengdabagi phumdi sengdabasna maram oirakanda bagi sangang biramada mamitagi mapibo taraga ngami angang singi sei admission tonglo paisa lektaba nga phabagi lambi pura thatkiba adi aduki matik waram nigaisi ngasi aisi da la amdaga de khangju kamoi aduna aina honorable MLA the wari sajabada
mayam gi interest da asi mayam na ingoda wakat ringida engineer da asi sengbagi estimate ama saro haidana man haigre hai ado aina estimate do ngasi bat paira ga pukut piro ado gadi koi ngasi no manini sida sengba hobu ya na hodara si hai jade ani subana koi gi lambi gi yam hai bi lami ado ina koi honorable level da karam lambi semani haina loktu ke na hangmada mana tamo loina semani loktu piram moi kada su seba hore lambi si loina semani loktu piram moi ado kari gi no bo koi gi ai nau lo binro ga igatina basi rajniti ga na taba sum yamna wana hauraga politics sum tauba masen oi bagi ai ju sinau tara popada yaima sai ai ju ismadi yamda mare ai sinau tara popada yaima imana kaiten dagi kabo lerak pada kogi yen ba koradar lagna ba imung amadi haura kibulina ai ju awa masa kanjar kana tinajabani ai hek umina ba inaw ko tinajabani dagi ngagi farm to wasing na haibiramada cold storage ama thambiu maramdi mafam matam chadana nga siba nga phajal roga yon masitaba mayam dogi safe side oina ba madu ai ngasi makti yarani haijagiroi ei ta nazar kan da honorable MLA ke kothang da ei haijarake digiloina sagi outdoor gym ama thambiu outdoor side lebibra o masai haibiram bani ado masai ngasi bibirekpa memorandum khudima ai loi passenger horen honorable MLA na thanga gi phumdi senbagi sejang estimate porpu matam dula phammaga yengminaraga kari hana tawsige ai tanajage aduna ena makha tana thamjali si iroi boina thanga si yam historic oiba prithivida phangdaba dumba sangai leba jaga amani masi ai isana amadi ai honorable MLA ekoina lamdam se bu yam luna lom thui masi lamdam si minister ki chu jaga ne khanbira ka anda mayam harau biro